ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒꯤ ꯅꯨꯄꯥ ꯈꯝꯕꯇꯣꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯆꯥ ꯄꯣꯛꯇꯕ ꯑꯁꯪꯕꯤ ꯑꯃꯗꯤ ꯇꯣꯝꯆꯧ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯃꯗꯤ ꯑꯁꯪꯕꯤ ꯃꯆꯥ ꯄꯣꯛꯇ꯭ꯔꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦꯍꯦ? ꯂꯣꯏꯔꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯈ꯭ꯔꯦꯗ꯫ ꯑꯁꯨꯛ ꯅꯛꯄ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕꯕꯣ? ꯑꯁꯪꯕꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯀꯔꯤ ꯀꯨꯀꯦ ꯂꯥꯛꯀꯦꯅꯣꯅꯦꯍꯦ? ꯑꯁꯨꯛ ꯅꯛꯄ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕꯕꯣ? ꯀꯦꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯀꯦꯒꯗꯕꯅꯤ꯫ ꯆꯃꯣꯠ ꯂꯩꯕ ꯌꯥꯗꯦ꯫ ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯐꯖꯔꯦ꯫ ꯅꯪꯒꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯀꯦꯕ ꯄꯥꯝꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯡꯂꯝꯗ꯭ꯔꯤꯅꯦ꯫ ꯑꯣ, ꯑꯩꯗꯤꯅꯦ ꯍꯅꯨꯔꯕ ꯐꯥꯎꯕ ꯀꯦꯗꯨꯅ ꯂꯩꯗꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯃꯤꯅ ꯍꯅꯨꯕꯤ ꯑꯈꯠꯄꯤ ꯍꯥꯏꯅꯔꯅꯤ꯫ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ, ꯃꯋꯥ ꯂꯧꯗꯦ꯫ ꯆꯠꯁꯤ ꯊꯦꯡꯉꯤ꯫ ꯉꯟꯅ ꯆꯠꯂꯒꯅꯦ ꯉꯟꯅ ꯍꯜꯂꯛꯁꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯪꯕꯤꯅ꯫ ꯅꯨꯄꯥ, ꯃꯆꯨꯁꯤꯕꯨ ꯑꯩꯒ ꯄꯛꯆꯒꯗ꯭ꯔꯣ? ꯄꯛꯆꯩ꯫ ꯑꯗꯣ ꯅꯪꯗꯤ ꯑꯉꯥꯡꯕ ꯃꯆꯨꯗꯨꯅ ꯍꯦꯟꯅ ꯄꯛꯆꯩꯗ꯫ ꯑꯗꯨꯗꯤ ꯑꯉꯥꯡꯕ ꯃꯆꯨꯗꯣ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯅꯪꯅ ꯑꯉꯥꯡꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯍꯥꯏꯔꯕꯅꯤꯅ꯫ ꯑꯗꯣ ꯅꯪꯒꯤ ꯐꯨꯔꯤꯠꯁꯨ ꯈꯜꯂꯨꯗꯅ꯫ ꯑꯩꯗꯤ ꯌꯥꯔꯅꯤ, ꯌꯨꯝꯗ ꯃꯌꯥꯝ ꯂꯩꯍꯧꯔꯤꯗꯨꯗꯤ꯫ ꯅꯪꯒꯤ ꯑꯣꯏꯅ ꯈꯜꯂꯨ꯫ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯌꯣꯟꯕꯁꯤꯡ ꯑꯗꯨꯅ ꯇꯣꯝꯆꯧꯒ ꯑꯁꯪꯕꯤꯒꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯆꯥ ꯄꯣꯛꯇ꯭ꯔꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯨꯄꯤ, ꯈꯟꯕ ꯂꯣꯏꯔꯗꯤ ꯆꯠꯂꯁꯤꯔꯣ? ꯆꯠꯂꯁꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯅꯕ ꯉꯥꯁꯨ ꯂꯩꯁꯤꯔꯥ? ꯁꯦꯜꯕꯨ ꯌꯥꯎꯔꯤꯕ꯭ꯔꯅꯦ? ꯌꯥꯎꯔꯤꯌꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯂꯩꯔꯣ꯫ ꯑꯁꯪꯕꯤꯅ ꯉꯥ ꯌꯣꯟꯕꯤ ꯑꯗꯨꯗ, ꯏꯅꯦ, ꯉꯥꯗꯣ ꯑꯄꯤꯛꯄ ꯑꯝꯇ ꯂꯧꯒꯦ꯫ ꯍꯣꯏ, ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ꯫ ꯑꯄꯤꯛꯄ ꯈꯜꯂꯨꯀꯣ꯫ ꯑꯁꯪꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯉꯥꯗꯣ ꯑꯄꯤꯛꯄ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯉꯥ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯈꯣꯏꯗꯨ ꯊꯕꯛ ꯌꯥꯝ ꯁꯨꯗ꯭ꯔꯕꯁꯨ ꯃꯄꯥ ꯃꯄꯨꯅ ꯂꯧ ꯏꯪꯈꯣꯜ ꯋꯥꯠꯇꯅꯕ ꯊꯝꯕꯤꯔꯝꯕꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ, ꯅꯨꯄꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥꯁꯨ ꯎꯕ ꯐꯪꯂꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯑꯉꯥꯡ ꯑꯃ ꯌꯣꯛꯑꯁꯤꯔꯥ? ꯃꯇꯝꯈꯔ ꯌꯦꯡꯈꯤꯁꯤ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯐꯪꯕꯁꯨ꯫ ꯑꯁ, ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨꯗ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯏꯁꯦ? ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯉꯥꯡꯗꯣ ꯌꯣꯛꯑꯁꯤ꯫ ꯐꯔꯦꯅꯦ, ꯌꯣꯛꯑꯁꯤꯅꯦ꯫ ꯑꯗꯣ ꯑꯉꯥꯡꯗꯨꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡ ꯌꯣꯛꯇꯣꯏꯅꯣ? ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕꯤ ꯆꯌꯥꯝꯄꯣꯛꯄꯤ ꯂꯩꯁꯅꯥꯗꯣ ꯑꯗꯨꯗ ꯑꯃ ꯄꯤꯔꯣꯅ ꯍꯥꯏꯔꯁꯤ꯫ ꯅꯨꯄꯤ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯀꯃꯥꯏꯅ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯏꯁ, ꯀꯩꯗꯧꯋꯦꯒꯦ? ꯃꯥꯗꯤ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯌꯣꯛꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃ ꯌꯣꯛꯄꯤꯔꯁꯤ꯫ ꯃꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤꯅꯦ, ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤꯕꯅꯤ꯫ ꯃꯆꯥꯕꯨ ꯌꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯕꯨ ꯃꯤꯉꯣꯟꯗ ꯄꯤꯒꯗ꯭ꯔꯣ? ꯑꯣ, ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯍꯌꯦꯡꯅꯦ ꯃꯈꯣꯏꯗ ꯆꯠꯂꯒ ꯃꯥꯒꯤ ꯑꯍꯨꯝꯁꯨꯕ ꯑꯊꯧꯕꯗꯣ ꯄꯤꯌꯨ ꯍꯥꯏꯅ ꯅꯤꯔꯨꯒꯦ꯫ ꯑꯩꯗꯤꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯁ ꯅꯨꯄꯤ, ꯑꯣꯏꯔꯣꯏꯗꯕꯗ ꯆꯣꯞꯅꯅꯕ ꯋꯥ ꯉꯥꯡꯒꯅꯨ꯫ ꯃꯤꯁꯨ ꯃꯆꯥꯅꯤꯅ ꯌꯥꯔꯛꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯑꯊꯧꯕꯗꯣ ꯂꯧꯔꯁꯤ꯫ ꯃꯥꯒꯤꯗꯤ ꯑꯉꯥꯡ 4 ꯂꯩꯔꯤꯗꯅ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯛꯑꯣꯏꯌꯦ꯫ ꯀꯣꯟꯅꯅꯦ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯈꯤꯁꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯁꯪꯕꯤ ꯂꯩꯁꯅꯥ ꯈꯣꯏꯗ ꯆꯠꯂꯒ, ꯂꯩꯁꯅꯥ, ꯑꯊꯧꯕꯗꯤ? ꯏꯆꯦ, ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯃꯥꯗꯤ ꯍꯧꯒꯠꯇ꯭ꯔꯤꯌꯦ, ꯀꯩ ꯂꯩꯔꯒꯦ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯉꯔꯥꯡ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯕꯤꯔꯛꯄ, ꯃꯗꯨ ꯆꯥꯒꯗ꯭ꯔꯥ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯁ, ꯀꯔꯤꯒꯤ ꯂꯩꯕꯤꯔꯛꯏꯅꯣ ꯏꯆꯦ? ꯏꯆꯦꯈꯣꯏꯅ ꯂꯩꯃꯟꯕꯒꯤ ꯏꯀꯥꯏꯔꯤ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯆꯦꯅꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯍꯣꯏ, ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯕꯗꯤ ꯈꯪꯗ꯭ꯔꯦꯗ꯫ ꯏꯆꯦ, ꯏꯆꯥ 5ꯁꯦ ꯀꯃꯥꯏꯅ ꯆꯥꯎꯅꯅꯕ ꯌꯣꯛꯀꯅꯤ? ꯃꯁꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯁꯥꯏꯗ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯊꯧꯕꯁꯦ ꯑꯩꯈꯣꯏꯅ ꯌꯣꯛꯑꯒꯦ꯫ ꯀꯔꯤ ꯋꯥꯅꯣꯗ ꯏꯆꯦ? ꯏꯆꯥ ꯌꯥꯝꯃꯤ ꯌꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅꯕꯨ ꯃꯤꯉꯣꯟꯗ ꯄꯤꯕ ꯍꯧꯅꯕ꯭ꯔꯣ? ꯂꯩꯁꯅꯥꯅ ꯁꯥꯎꯕꯗꯨꯗ ꯑꯁꯪꯕꯤꯅ ꯅꯣꯛꯂꯒ, ꯏꯆꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯑꯊꯧꯕꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯍꯜꯂꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯁꯪꯕꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯅꯨꯄꯥꯅ, ꯍꯥꯏ,
ꯀꯩꯗꯧꯔꯒꯦꯅꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨꯕꯣ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯅꯨꯄꯥ, ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯆꯥ ꯄꯣꯛꯇꯕꯁꯦ ꯀꯩꯁꯨ ꯈꯜꯂꯝꯗꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯏꯆꯥ ꯌꯥꯝꯅ ꯄꯥꯝꯃꯤ. ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯆꯥ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ. ꯅꯨꯄꯤ, ꯏꯆꯥ ꯂꯩꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ. ꯅꯪ ꯅꯨꯡꯉꯥꯏꯔꯁꯨ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯃꯤꯅ ꯃꯆꯥꯒ ꯁꯥꯟꯅꯕ, ꯃꯆꯥꯕꯨ ꯄꯝꯕ ꯎꯔꯒ ꯑꯩꯁꯨ ꯏꯆꯥ ꯄꯥꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯐꯅꯅꯕ ꯇꯣꯝꯆꯧꯅ ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨ. ꯂꯩꯁꯅꯥꯗꯅꯦ ꯃꯥꯒꯤ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯅ ꯌꯣꯛꯑꯒꯦꯅ ꯍꯥꯏꯔ ꯂꯣꯏꯔꯦ. ꯌꯥꯔꯛꯑꯣꯏ. ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯅꯤ. ꯃꯥꯅ ꯌꯥꯔꯛꯇꯦ. ꯃꯥꯅ ꯌꯥꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯉꯥꯡ ꯌꯣꯛꯅꯅꯕ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯁ ꯇꯣꯛꯁꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯕꯨ ꯊꯦꯝꯕꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯊꯧꯕ ꯑꯁꯪꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯑꯊꯧꯕ ꯂꯥꯛꯄꯗꯨ ꯎꯔꯒ ꯇꯣꯝꯆꯧꯅ, ꯏꯆꯥ ꯂꯥꯛꯑꯦꯗꯅ. ꯕꯥꯆꯧ, ꯃꯥꯆꯧꯕꯤꯗꯤ? ꯃꯥꯗꯤ ꯏꯃꯨꯡꯗ ꯂꯩꯕꯅꯤ. ꯆꯪꯉꯨ. ꯉꯔꯥꯡꯅꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯩꯔꯛꯄꯅꯤ. ꯑꯊꯧꯕ ꯍꯣꯏ ꯍꯥꯏꯔꯒ ꯆꯪꯈꯤꯔꯝꯃꯤ ꯑꯁꯪꯕꯤꯅ. ꯏꯆꯥ ꯂꯥꯛꯑꯕꯣ? ꯁꯦ, ꯃꯥꯆꯧꯕꯤꯅꯅꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯄꯅꯤ. ꯄꯥꯝꯃꯕ ꯌꯦꯡꯉꯨ. ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯆꯧꯕꯤ. ꯑꯩ ꯏꯃꯥꯗ ꯌꯦꯡꯍꯜꯂꯨꯒꯦ. ꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯊꯧꯕꯅ ꯆꯦꯟꯕꯗꯨ ꯎꯔꯒ ꯇꯣꯝꯆꯧꯅ, ꯍꯥꯏ, ꯆꯦꯟꯒꯅꯨꯅꯦ, ꯅꯪꯕꯨ ꯇꯨꯅꯤꯅꯦꯍꯦ. ꯇꯨꯔꯣꯏꯌꯦ ꯕꯥꯆꯧ. ꯑꯊꯧꯕ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯐꯨꯔꯤꯠ ꯑꯗꯨ ꯃꯃꯥ ꯂꯩꯁꯅꯥꯗ ꯌꯦꯡꯍꯜꯂꯝꯃꯤ. ꯏꯃꯥ, ꯐꯖꯗ꯭ꯔꯥ? ꯃꯥꯆꯧꯕꯤꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯛꯄꯅꯤ. ꯅꯪꯗꯤ ꯑꯩꯒꯤ ꯐꯨꯔꯤꯠꯁꯨ ꯑꯝꯇ ꯂꯩꯕꯤꯗꯦ. ꯃꯥꯆꯧꯕꯤ ꯈꯛꯇꯅ ꯑꯗꯨꯝ ꯂꯩꯕꯤ. ꯂꯩꯁꯅꯥꯁꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯍꯥꯛ ꯄꯥꯈꯠꯆꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕꯁꯦ ꯇꯣꯝꯆꯧꯒ ꯑꯁꯪꯕꯤꯒꯅ ꯂꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ. ꯂꯩꯁꯅꯥꯅ, ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯪ ꯃꯥꯆꯧꯕꯤ ꯈꯣꯏꯗ ꯆꯠꯄ ꯌꯥꯗꯦꯀꯣ. ꯆꯠꯀꯅꯤ. ꯏꯃꯥꯗꯤ ꯑꯆꯥꯄꯣꯠꯁꯨ ꯄꯤꯖꯗꯦ. ꯃꯥꯆꯧꯕꯤꯗꯤ ꯃꯈꯣꯏꯗ ꯆꯠꯄꯗ ꯑꯆꯥꯄꯣꯠꯁꯨ ꯅꯨꯡꯇꯤꯒꯤ ꯄꯤꯖꯩ. ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯏꯃꯥꯅ ꯑꯆꯥꯄꯣꯠ ꯅꯨꯡꯇꯤꯒꯤ ꯄꯤꯖꯔꯗꯣꯏꯅꯤ. ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ? ꯑꯁꯦꯡꯕꯒꯤꯅꯤ. ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯅꯨꯄꯥ ꯂꯨꯈꯣꯏꯅ, ꯍꯥꯏ ꯃꯃꯥ, ꯅꯃꯥ ꯅꯆꯥꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ? ꯄꯥꯕꯣ, ꯏꯃꯥꯅ ꯃꯥꯆꯧꯕꯤ ꯈꯣꯏꯗ ꯆꯠꯂꯨꯅꯨ, ꯍꯌꯦꯡꯗꯒꯤ ꯑꯆꯥꯄꯣꯠ ꯅꯨꯡꯇꯤꯒꯤ ꯄꯤꯖꯅꯤ ꯍꯥꯏꯕ. ꯍꯥꯏ, ꯅꯪꯅ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯩ ꯈꯜꯂꯝꯗꯣꯏꯅꯣ? ꯍꯣ, ꯅꯪꯅꯗꯤ ꯈꯪꯉꯣꯏꯌꯦ. ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯈꯣꯏꯅ ꯄꯣꯠ ꯆꯩ ꯄꯤꯔꯒ ꯊꯦꯝꯗꯨꯅ ꯃꯈꯣꯏꯅ ꯂꯧꯕꯤꯈ꯭ꯔꯗꯤ? ꯑꯁ ꯅꯨꯄꯤ, ꯃꯈꯣꯏꯗꯣ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯗꯨꯅ ꯃꯈꯣꯏꯅ ꯄꯤꯖꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ. ꯏꯄꯥꯒꯤ ꯑꯊꯧꯕ, ꯅꯃꯥꯅꯅꯦ ꯃꯥꯆꯧꯕꯤ ꯈꯣꯏꯗ ꯆꯠꯀꯅꯣ ꯍꯥꯏꯕꯗꯣ ꯐꯥꯒꯤ ꯇꯧꯕꯅꯤ. ꯑꯗꯨꯝ ꯆꯠꯂꯨꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯃꯥꯆꯧꯕꯤꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯂꯩꯕꯤꯔꯛꯑꯦ. ꯌꯥꯝ ꯐꯖꯩꯅꯦꯍꯦ. ꯃꯥꯆꯧꯕꯤꯗꯤ ꯐꯨꯔꯤꯠ ꯈꯟꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯅꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯑꯁꯪꯕꯤ ꯃꯆꯥ ꯂꯩꯇꯦ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯛꯏ. ꯅꯨꯄꯤ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯁꯨ ꯈꯔ ꯈꯜꯂꯨ. ꯅꯪꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯌꯥꯝ ꯈꯦꯠꯅꯔꯦ. ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯗꯣꯏꯅꯣ? ꯅꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯉꯝꯃꯣꯏ. ꯅꯨꯄꯤ, ꯑꯩꯁꯨ ꯈꯪꯉꯤꯅꯤ. ꯅꯪꯈꯛꯇꯅ ꯅꯆꯥ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ. ꯑꯩꯁꯨ ꯏꯆꯥ ꯄꯥꯝꯃꯤ. ꯃꯇꯝ ꯀꯌꯥꯅꯣ ꯑꯩꯅ ꯑꯉꯥꯡ ꯌꯣꯛꯅꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤꯕꯁꯦ, ꯑꯗꯨꯕꯨ ꯐꯪꯗꯦ. ꯑꯁꯪꯕꯤ ꯋꯥ ꯀꯩꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯁꯨ ꯇꯣꯝꯆꯧ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯀꯩꯅꯣ ꯇꯥꯗꯒ ꯏꯇꯩꯃꯒ ꯎꯪꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯣ? ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯈꯪꯗ꯭ꯔꯦꯗ ꯂꯨꯈꯣꯏ. ꯅꯈꯣꯏꯗꯤ ꯅꯆꯥ ꯃꯌꯥꯝ ꯂꯩꯕꯒꯤ ꯃꯆꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤ ꯈꯪꯉꯝꯃꯣꯏ. ꯀꯔꯤ ꯋꯥꯅꯣꯗ ꯇꯥꯗ? ꯅꯈꯣꯏꯅꯕꯨ ꯐꯔꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯌꯥꯝ ꯑꯁꯤ ꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦ. ꯅꯣꯡꯃꯗ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯏꯅꯤꯡꯇꯝꯅ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯦ. ꯑꯗꯣ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ. ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ. ꯅꯪꯒꯤ ꯑꯉꯥꯡ ꯑꯊꯧꯕꯗꯣ ꯑꯩꯈꯣꯏꯅ ꯌꯣꯛꯆꯔꯒꯦ ꯍꯥꯏꯕꯕꯨ. ꯗꯥꯗꯥ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯃꯗꯨꯃꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ. ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯃꯗꯨꯗꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ. ꯐꯔꯦ. ꯌꯥꯗ꯭ꯔꯕꯗꯤ ꯐꯔꯦ. ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ? ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯇꯧꯕꯅꯤ. ꯑꯗꯨꯗꯤ ꯗꯥꯗꯥ, ꯑꯩ ꯆꯠꯂꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯆꯠꯈꯤꯔꯝꯃꯤ. ꯂꯩꯁꯅꯥ ꯃꯆꯥꯅꯨꯄా ꯑꯍꯜꯗ, ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯐꯖꯅ ꯌꯦꯡꯉꯝꯃꯨ. ꯏꯃꯥ ꯆꯠꯂꯒꯦ. ꯏꯃꯥ, ꯅꯅꯥꯎꯁꯦ ꯍꯣꯔꯦꯟ ꯏꯁꯤꯡ ꯈꯧꯔꯥꯡꯂꯕꯗꯤ? ꯏꯁꯤꯡ ꯈꯧꯔꯥꯡꯂꯒꯅꯤ ꯏꯁꯤꯡ ꯄꯤꯌꯨ. ꯏꯁꯤꯡ ꯊꯛꯄ ꯍꯩꯔꯕꯅꯤ. ꯑꯗꯣ ꯅꯅꯥꯎ ꯅꯨꯄꯥꯁꯤꯡꯒ ꯈꯠꯅꯔꯝꯒꯅꯨ. ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ.
ꯃꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗ ꯊꯅꯝꯂꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯃꯌꯥꯝꯕ ꯑꯍꯟꯗ "ꯅꯆꯧ, ꯑꯉꯥꯡꯗꯣ ꯌꯥꯝ ꯀꯞꯄꯦ, ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯃꯥꯜꯂꯤ꯫ ꯏꯁꯤꯡꯗꯤ ꯄꯤꯔꯕꯅꯤ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯄꯪꯀꯞꯇ ꯀꯞꯄꯦ." ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯣꯝꯆꯧꯕꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ "ꯅꯨꯄꯤ, ꯑꯉꯥꯡ ꯑꯃ ꯀꯞꯄꯤꯁꯦ ꯂꯩꯁꯅꯥꯒꯤ ꯃꯆꯥ ꯑꯇꯣꯝꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ, ꯅꯪ ꯑꯝꯇ ꯆꯠꯇꯨꯅ ꯌꯦꯡꯕꯤꯔꯨꯆꯣ, ꯃꯃꯥ ꯂꯩꯇꯕꯗꯨꯗ ꯌꯥꯝ ꯀꯞꯄ ꯃꯥꯜꯂꯦ." "ꯑꯦ, ꯃꯃꯥꯗꯤ?" "ꯃꯃꯥꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯥꯜꯂꯦ, ꯉꯁꯥꯏ ꯑꯥꯗ ꯎꯍꯧꯏ." "ꯑꯦ, ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯅꯝꯂꯒ? ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯂꯩꯁꯅꯥꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ "ꯍꯩꯃꯥ, ꯑꯉꯥꯡꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯞꯂꯤꯗꯨꯕꯣ?" "ꯈꯪꯗꯤꯌꯦ ꯃꯥꯕꯣ, ꯏꯁꯤꯡ ꯄꯤꯊꯛꯑꯁꯨ ꯌꯥꯗꯦ." "ꯁꯦ, ꯑꯉꯥꯡꯗꯣ ꯃꯕꯣꯛ ꯂꯧꯕꯤꯔꯒꯦ." ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯑꯁꯪꯕꯤꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯞꯄ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯊꯧꯕꯅ "ꯑꯦ, ꯑꯉꯥꯡꯁꯦ ꯃꯥꯆꯧꯕꯤꯅ ꯂꯧꯔꯗꯤ ꯀꯞꯇꯦꯅꯦ. ꯑꯗꯨꯗꯤ ꯑꯉꯥꯡꯁꯦ ꯌꯨꯝꯗ ꯄꯨꯔꯒꯦ, ꯍꯣꯔꯦꯟ ꯂꯧꯕ ꯂꯥꯛꯎꯀꯣ." "ꯍꯣꯏ ꯃꯥꯆꯧꯕꯤ." ꯑꯁꯪꯕꯤ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯑꯦ, ꯑꯉꯥꯡꯗꯨ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯛꯑꯕꯣ?" "ꯄꯨꯔꯛꯑꯦ. ꯑꯗꯣ ꯅꯨꯄꯥ, ꯑꯉꯥꯡꯁꯦ ꯑꯩꯅ ꯂꯧꯕ ꯀꯥꯟꯗ ꯀꯞꯄ ꯇꯣꯛꯈꯤꯕꯩ ꯋꯥꯅꯤ." "ꯑꯦ, ꯌꯥꯝ ꯐꯩꯅꯦ. ꯑꯗꯣ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯅꯣ? ꯅꯍꯥꯟꯃꯨꯛꯇꯤ ꯈꯪꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦ." "ꯈꯝꯕꯇꯣꯟ ꯀꯧꯕꯅꯤ." "ꯑꯁ, ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ. ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯊꯕꯛ ꯆꯠꯄ ꯉꯝꯂꯤꯅꯦꯕ. ꯑꯩ ꯑꯣꯏꯗꯤ ꯉꯝꯃꯣꯏ." ꯃꯈꯣꯏꯁꯨꯅꯦ, ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯉꯥꯡ ꯑꯗꯨ ꯑꯁꯪꯕꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯁꯅꯥꯒ ꯂꯨꯈꯣꯏꯒꯁꯨ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ "ꯑꯊꯧꯕ, ꯑꯉꯥꯡꯗꯤ?" "ꯏꯃꯥ, ꯃꯕꯣꯛꯈꯣꯏꯗ ꯂꯩꯕꯅꯤ." "ꯑꯦ, ꯅꯈꯣꯏꯅ ꯌꯦꯡꯉꯝꯃꯣ ꯍꯥꯏꯔꯒ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯁꯦꯟꯅꯍꯜꯂꯤꯕ? ꯅꯠꯇꯦ, ꯅꯣꯏꯕꯨ ꯑꯉꯥꯡ ꯑꯗꯨ ꯈꯛꯇ ꯁꯦꯟꯅꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯦꯕ?" ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ "ꯏꯃꯥ, ꯑꯉꯥꯡꯗꯣ ꯀꯞꯃꯟꯕꯒꯤ ꯃꯕꯣꯛꯅ ꯂꯧꯕꯅꯤ." "ꯑꯉꯥꯡꯗꯣ ꯀꯞꯂꯒꯅ ꯏꯁꯤꯡ ꯄꯤꯊꯛꯎ ꯌꯥꯗ꯭ꯔꯣ?" "ꯏꯃꯥ, ꯄꯤꯊꯛꯑꯁꯨ ꯌꯥꯗꯕꯅꯤ, ꯃꯕꯣꯛꯅ ꯂꯧꯔꯒ ꯐꯕꯅꯤ." ꯑꯊꯧꯕꯅ "ꯇꯥꯆꯧ, ꯑꯉꯥꯡꯗꯣ ꯑꯩ ꯂꯧꯔꯨꯔꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕ ꯑꯉꯥꯡ ꯂꯧꯕ ꯑꯁꯪꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯃꯥꯕꯣ, ꯑꯉꯥꯡ ꯄꯨꯔꯒꯦ, ꯏꯃꯥ ꯂꯥꯛꯍꯧꯔꯦ." "ꯍꯣꯏ, ꯁꯦ, ꯄꯨꯔꯣ, ꯐꯖꯅ ꯄꯨꯀꯣ, ꯇꯨꯅꯤ." ꯑꯊꯧꯕ ꯍꯣꯏ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ "ꯅꯨꯄꯤ, ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯑꯉꯥꯡꯁꯦ ꯏꯇꯩꯃ ꯑꯁꯪꯕꯤ ꯍꯣꯏꯗ ꯑꯣꯏꯅ ꯊꯝꯂꯁꯤ, ꯃꯥꯅ ꯂꯧꯔꯕꯗꯤ ꯀꯞꯇꯦ ꯍꯥꯏꯔꯕꯅꯤꯅ." ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯥ ꯈꯝꯕꯇꯣꯟꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯪꯕꯤ ꯈꯣꯏꯗ ꯊꯝꯂꯝꯃꯤ꯫ ꯑꯁꯪꯕꯤꯅꯁꯨ ꯈꯝꯕꯇꯣꯟꯕꯨ ꯅꯨꯡꯇꯤꯒꯤ ꯁꯦꯟꯅꯔꯕꯅꯤꯅ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯃꯗꯤ ꯃꯥꯕꯨ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯅꯨꯡꯇꯤꯒꯤ ꯑꯁꯪꯕꯤꯒ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯁꯪꯕꯤꯒ ꯂꯩꯃꯤꯟꯅꯕꯗ ꯀꯔꯤꯁꯨ ꯀꯞꯂꯝꯗꯦ꯫ ꯂꯨꯈꯣꯏꯒ ꯂꯩꯁꯅꯥꯒꯁꯨ ꯃꯆꯥ 5 ꯑꯗꯨ ꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯗ ꯊꯦꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯁꯪꯕꯤꯅ "ꯅꯨꯄꯥ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯒꯦ." "ꯀꯔꯤ ꯋꯥꯅꯣꯅꯦ?" "ꯑꯩꯈꯣꯏ ꯑꯅꯤ ꯃꯤ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯈꯝꯕꯇꯣꯟꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯁꯤꯔꯥ?" "ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ?" "ꯍꯣꯏ, ꯑꯩ ꯉꯥꯎꯔꯦ. ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯃꯟꯕꯒꯤ ꯑꯩ ꯉꯥꯎꯔꯦ." "ꯍꯩ, ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯒꯦ? ꯑꯉꯥꯡꯗꯨ ꯄꯨꯗ꯭ꯔꯁꯨ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯗ ꯂꯩꯃꯤꯟꯅꯔꯤꯁꯤꯗꯤ." "ꯑꯩꯗꯤ ꯑꯉꯥꯡꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ. ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩꯗ ꯄꯨꯔꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤꯕ." "ꯑꯁ ꯅꯨꯄꯤ, ꯑꯣꯏꯔꯣꯏꯗꯕꯗ ꯋꯥ ꯉꯥꯡꯒꯅꯨꯁꯦ. ꯐꯔꯦꯅꯦ, ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏꯅꯤ ꯀꯥꯏꯗ ꯂꯩꯔꯨꯁꯦ ꯍꯥꯏꯅꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯏꯪꯈꯣꯜꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯕ?" "ꯑꯗꯨꯒꯤꯕꯨ ꯊꯣꯛꯄ ꯂꯥꯛꯆꯅꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡ ꯑꯁꯦ ꯏꯆꯥ ꯑꯣꯏꯕ, ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯕ." ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯌꯥꯔꯝꯃꯤ꯫ "ꯐꯔꯦ ꯅꯨꯄꯤ, ꯏꯪꯈꯣꯜꯁꯦ ꯃꯥꯡꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯡꯖꯔꯁꯅꯨ. ꯑꯩꯈꯣꯏꯒꯤꯗꯤ ꯑꯉꯥꯡ ꯑꯁꯤ ꯏꯆꯥ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯅꯤ." ꯑꯁꯨꯝꯅ ꯇꯣꯝꯆꯧꯒ ꯑꯁꯪꯕꯤꯒ ꯂꯨꯈꯣꯏ ꯂꯩꯁꯅꯥ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯉꯩ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯣꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯂꯨꯈꯣꯏꯒ ꯂꯩꯁꯅꯥꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯆꯥꯅꯨꯄा ꯑꯊꯧꯕꯗ "ꯑꯊꯧꯕ, ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯂꯧꯔꯨꯔꯣ." "ꯍꯣꯏ ꯏꯃꯥ." ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕꯒꯨꯝꯅ ꯑꯊꯧꯕ ꯃꯅꯥꯎ ꯅꯨꯄꯥ ꯈꯝꯕꯇꯣꯟꯕꯨ ꯂꯧꯕ ꯑꯁꯪꯕꯤ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯑꯁꯪꯕꯤ ꯈꯣꯏꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯁꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯊꯧꯕ ꯍꯥꯊꯨ ꯃꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ "ꯏꯃꯥ, ꯃꯕꯣꯛꯈꯣꯏꯗꯗꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗꯤꯌꯦ. ꯌꯨꯝꯗꯁꯨ ꯁꯣ ꯂꯣꯜꯍꯧꯋꯦ." "ꯍꯥ,
ꯃꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯕ ꯁꯣꯁꯨ ꯂꯣꯜꯍꯧꯋꯦ ꯍꯥꯏꯕ ꯅꯨꯄꯥ ꯀꯩꯅꯣ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯁꯤꯕꯣ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯒ ꯂꯩꯁꯅꯥꯒꯗꯨ ꯄꯥꯈꯠꯅ ꯑꯁꯪꯕꯤꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯌꯨꯝꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯈꯤꯕꯒꯨꯝ ꯌꯨꯝ ꯑꯗꯨ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯀꯞꯂꯒ ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯥꯕꯣꯛꯇꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯈ꯭ꯔꯦꯗ ꯃꯈꯣꯏꯕꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒ ꯑꯁꯪꯕꯤꯒꯅ ꯂꯩꯁꯅꯥꯒꯤ ꯑꯉꯥꯡ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯝꯃꯤ ꯑꯁꯣꯝꯗꯅ ꯇꯣꯝꯆꯧꯒ ꯑꯁꯪꯕꯤꯒꯗꯣ ꯑꯉꯥꯡ ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯁꯈꯤ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯁꯈꯤꯅ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯕꯒꯤꯗꯃꯛꯇ ꯏꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯇꯣꯝꯆꯧꯒ ꯑꯁꯪꯕꯤꯒꯅ ꯁꯈꯤ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕꯗꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯏꯪꯈꯣꯜꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯁꯈꯤꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯝꯆꯧꯒ ꯑꯁꯪꯕꯤꯒꯁꯤ ꯀꯅꯥꯅꯣ ꯍꯪꯕ ꯃꯇꯝꯗ ꯁꯈꯤꯅ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯅꯤ ꯃꯍꯥꯛ ꯍꯅꯨꯔꯕ ꯑꯁꯤꯗ ꯃꯥꯕꯨ ꯌꯣꯛꯅꯅꯕ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯑꯁꯣꯝꯗꯅ ꯂꯨꯈꯣꯏꯅ ꯃꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯪꯂꯝꯗꯦ ꯅꯨꯄꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯦꯡꯁꯨ ꯑꯝꯇ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕꯗ ꯄꯤꯔꯛꯄ ꯁꯦꯜ ꯑꯗꯨꯅ ꯂꯩꯔꯛꯑꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯅꯪꯕꯨ ꯊꯣꯡꯉꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯡꯉꯦ ꯀꯣꯟꯅꯔꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯁꯦ ꯍꯣꯏ ꯆꯥꯔꯁꯦ ꯉꯁꯤꯗꯤꯅꯦ ꯊꯕꯛꯁꯨ ꯉꯟꯅ ꯆꯠꯇꯣꯏꯅꯤ ꯊꯕꯛ ꯃꯄꯨꯗꯨꯅ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯣ ꯋꯥꯕ꯭ꯔꯥ ꯋꯥꯗꯦꯗ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯁꯤ ꯏꯆꯥ ꯑꯣꯏꯅꯤꯡꯂꯨꯕꯅ ꯅꯪꯕꯨ ꯋꯥꯍꯜꯂꯤ ꯏꯕꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯋꯥꯈꯜ ꯋꯥꯅꯅꯕꯅꯤ ꯑꯩ ꯋꯥꯗꯦ ꯋꯥꯔꯕꯁꯨ ꯏꯆꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯏꯃꯥꯁꯨ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯁꯪꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯧꯅ ꯆꯥꯛ ꯆꯥꯅ ꯁꯈꯤꯗ ꯏꯃꯥ ꯅꯈꯣꯏꯒꯤ ꯈꯨꯜꯁꯤꯗꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯜꯁꯦ ꯌꯥꯝ ꯌꯥꯝꯗꯦ ꯌꯥꯝꯗꯕꯅꯤ ꯋꯥꯕꯅ ꯍꯦꯟꯕꯅꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯈꯝꯕꯇꯣꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯈꯪ ꯃꯄꯨꯡꯗꯤ ꯐꯥꯔꯝꯗ꯭ꯔꯤ ꯈꯝꯕꯇꯣꯟ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯣꯝꯆꯧꯒ ꯑꯁꯪꯕꯤꯒꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯅꯤꯅ ꯈꯝꯕꯇꯣꯟꯅ ꯇꯣꯝꯆꯧꯒ ꯑꯁꯪꯕꯤꯒꯕꯨ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯍꯅꯨꯕꯤ ꯁꯈꯤꯗꯨ ꯑꯍꯜꯒꯤ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯪꯕꯤꯅ ꯏꯃꯥꯒꯤ ꯈꯝꯕꯇꯣꯟ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ ꯅꯪ ꯌꯨꯝꯁꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨ ꯆꯠꯊꯣꯛꯑꯝꯒꯅꯨꯀꯣ ꯏꯃꯥ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯤ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯀꯦ ꯌꯥꯗꯦ ꯏꯆꯥ ꯋꯥꯅꯅꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯗꯣ ꯌꯥꯝꯅ ꯂꯥꯞꯄꯤ ꯋꯥꯔꯣꯏ ꯆꯠꯀꯦ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯔꯕꯣ ꯑꯩꯕꯣ ꯏꯆꯥꯅꯕꯨ ꯋꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯆꯠꯁꯤ ꯑꯗꯨꯅꯦꯕ ꯄꯥꯕꯨꯡꯅ ꯏꯐ ꯐꯩ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯁꯨ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯂꯧꯄꯨ ꯂꯩꯄꯥꯛꯂꯩ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯉꯔꯥꯡ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯑꯩꯈꯣꯏꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯕꯗꯣ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯐꯔꯦ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯔꯣ ꯃꯥꯅꯤ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯕꯨ ꯃꯥꯟꯗꯦ ꯑꯁꯪꯕꯤꯅ ꯄꯥꯈꯠꯅ ꯀꯔꯤ ꯋꯥꯅꯣꯗ ꯏꯆꯦ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯩꯃ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯃꯥꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯊꯕꯛ ꯁꯨꯕ ꯍꯧꯔꯣꯀꯣ ꯍꯣꯔꯦꯟꯗꯤ ꯉꯟꯅ ꯑꯃꯨꯛ ꯍꯟꯒꯦ ꯍꯥꯏꯔꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯃ ꯆꯥꯛ ꯄꯨꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯩꯕꯥꯛꯂꯩꯅ ꯍꯩꯃ ꯏꯆꯥ ꯂꯥꯛꯑꯕꯣ ꯏꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯦ ꯀꯗꯥꯏ ꯆꯥꯛꯇꯨ ꯆꯥꯔꯒꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯁ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯁꯦꯟꯗꯣꯏ ꯁꯤꯡꯕ ꯆꯠꯄꯗ ꯊꯦꯡꯈ꯭ꯔꯦ ꯏꯆꯦ ꯅꯆꯥꯅꯨꯄꯤꯔꯣ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯃꯃꯤꯡꯅ ꯂꯩꯃ ꯀꯧꯏ ꯑꯣ ꯏꯆꯦꯒꯤ ꯏꯆꯥ ꯀꯌꯥꯅꯣ ꯅꯨꯄꯤ ꯉꯥꯛꯇ 4ꯅꯤ ꯑꯣ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯎꯅꯔꯝꯃꯅꯤꯅꯦ ꯂꯣꯏꯅ ꯄꯥꯜꯂꯤ ꯑꯇꯣꯝꯕꯤꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯄꯥꯟꯗꯕ ꯂꯩꯃꯅ ꯈꯝꯕꯇꯣꯟꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ ꯈꯝꯕꯇꯣꯟ ꯂꯩꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯇꯣꯝꯇ ꯑꯩꯕꯨ ꯀꯩ ꯑꯣꯏꯅ ꯎꯔꯖꯥꯠꯅꯣ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ ꯃꯀꯣꯛ ꯆꯥꯛꯄ ꯖꯥꯠꯂꯥ ꯂꯩꯃ ꯈꯝꯕꯇꯣꯟꯗ ꯌꯦꯡꯅ
nupa macase angang oirisu phajaine. Masi oina pakhang phaba ngairasira khangde. Leibak leina. Imagi leima. Ima chaba loiri. Chalam. Ima nga hagle hokige. As ima. Ngata leikige. Yumda chalaga tawningai thabak somta leite. Sida leiraga kaidawgi haino. Chalamu. Yumda ne. Mi kanasu lehodabanina. As ima. Ima sidi. Mina nga hagle hoge hairaga. Hema. Labukta chaningdaba. Chak thila o haiba phawba tanna lakpa nangna. Karigino ngasidi labuk sida leiningi sibo. Iche. Angangdo leige leijasanu kaino. Karaidagi angangnoda. Maga tinaba mamanabi singdi mayum loi panakhrabani. Mana sida mayum palo yadaduna leiribani. As. Ima sidi. Migi mamang sida. Chale. Nangi nanaktabu leijaningde. Masi haiduna leima saujinaraga Khambatonda haifet yengnamlaga chatkirami. Khambatonsu leimagi matau aduda mamit kuptaba makhai yengduna leirami. Leimana chakraba matungda asangbina. Iche. Ngasidi khusumaldo kharada oirabasu pibiro. Numidangi chengamta lehaudu. Hoi. Ngasidi ne. Nahangidusu loinamak pirage. Ado hayengdagi dingana laknaba honau ko. Hoi che. Babo. Aishu noina tawriba thabakto tawge. Hairoi. Aduda phamduna adum layuko. As, aikhoi masidi. Aisibu magi mamita pitrupikpa angangumna adum urabra khangde. Masi angangsi. Thabak yam suningbra khangde misibo. Khambatonsu mamana ngangbaduda tumina leirami ngahak leiraga leibak leina. Adudi numisu tagadawre. Hayeng amuk surasiko. Khusumandusu pirage. Masi haiduna leibak leina khusumaldu pirami. Iche, adudi aikhoi amuk chatlagi. Masi haiduna asangbi khoido mayumda halami. Khambatona. Ima, ngasidi nga chasi, nga chadabasu kuire. Hoi, charadabani. Horen nga do, ai thongge. Kanana thonggano haige, thongzauna. Ima, nga thongba pabungna hena haise kaigino. Hone, nga purakpa khudingi nangi pabungna anamba thonglabanina mana hena hairabani. Asomdana leibak leina. Chak thongo hairaga wakhal khanduna leiramnine. Nangbu kari wakhal khalamino. As ima sidi mina ngakang wakhal khanbasida yetkraponi. O adubu kari wakhal no haiba. Ado ima ngasagi nupa machado chahibu kya suramgani. Aisu khangde ni kaidawrage. Nangna nupa machado gi chahi hangiduba. Sum wakhal macha ama khanba. Kari wakhal no ne. Nang yum pandabida nupa machado ni yoge hairo. As ima sidi onto pa. Mina di somda wakhalamda leiraga. O yare nangi wakhaldo. Hore namu taw. Chak tu sasalo shalo ima chak lami. Ima gi chak khulam sidi lam kraponi. Masa se noibra haidi sunoi noidi. O nang bunga sai sendoi khumba chali haibadu bu pira abo. Pirakte da hayenga hangchiga tawraga le. Paisa puba kandana yumsida laaga giri takani. Ai wari mathangdadi ne imamu chalo. Adu khakta chatbabu karigi wariba. Awaba thabak subasu natabudubo. Asumna matam khara haukhirami Khambatona. Babo, imagi anabase sum henjale layengdradi yaroi. Khangdreda. Sel su amata leite. Kamai tawdinu khangdre. Mingodagi sel puraga yengse hairabasu kanadagi pugadabnu khangde. Babo, khulsida sendoi chabi leima haibra. Aduda oina pugi hai. Chummini he. Aidi kawruridana. Adudi nang namasi ngamuko. Ai leimadagi sel hamu chalogi. Masi haidana tomchawdo leima khoida sel puba chalami. Leibak leina. Haima. Asangbi bungamdaba kayam kuirage. Nababudi kuirabani. Layengnaba sel leitabagi layeng bangamdaduna leiri. O. Ichanupido thabak ama chalubani. Ngahak leiradi halaani. Mala aga tanarasi nangna pugi haiba seldo yambani namaga tanakhige. Ngahak leiraba matungda leimasu halaklami. Machanupina halaklaba matungda leibak naina wani pumbalirami. Mama, asugamba sel pugi harisibu sendoi buhun ngamgadra. Ngamdana buhonagi. Mama se upaya ama leimandabagi nangonda hekta haiba laabani. Phare, mama na hunba ngamgani hairabadi ai sel singdo lokthokigi. Masi hairamlaga leimana sel lawba changkhiram. Ibungo tomchaw, nakhoi sel singa si lawrabani na sendoi su matam chana pigedabani ko. Hoi je.
ꯃꯥꯃꯥ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯧ ꯍꯔꯥꯎꯅ ꯁꯤꯜꯁꯤꯡꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯆꯧꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯂꯩꯅ ꯏꯃꯥꯒꯤ ꯂꯩꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯁꯤꯗ ꯁꯦꯜ ꯄꯤꯔꯤꯕ ꯑꯩꯗꯤ ꯃꯥꯁꯦ ꯁꯦꯟꯗꯣꯏ ꯄꯤꯕ ꯉꯝꯒꯗꯕꯁꯨ ꯃꯥꯟꯗꯦ ꯄꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯕꯨ ꯀꯟꯅ ꯑꯃꯥꯏꯕ ꯑꯃꯗ ꯂꯥꯌꯦꯡꯍꯜꯂꯝꯃꯤ ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯅꯥꯕꯁꯨ ꯐꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯆꯠꯄ ꯍꯧꯔꯒꯦ ꯍꯥꯏ ꯅꯥꯕ ꯐꯕꯗ ꯉꯥꯏꯔꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ ꯑꯁ ꯐꯔꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯊꯕꯛ ꯁꯨꯕꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯩ ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯤꯕꯁꯤꯡꯁꯤ ꯈꯟꯕꯗ ꯄꯣꯊꯥꯐꯝ ꯑꯝꯇ ꯈꯪꯗꯦ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯇꯞꯅ ꯁꯤꯡꯉꯒ ꯂꯣꯏꯔꯦ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯈꯟꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯁꯦꯟꯗꯣꯏꯕꯨ ꯍꯨꯟꯒꯗ꯭ꯔꯥ ꯆꯦꯡꯕꯨ ꯋꯥꯟꯒꯗ꯭ꯔꯥ ꯑꯗꯣ ꯈꯜꯂꯨꯔꯅꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯊꯣꯛꯄ ꯃꯃꯥꯏꯅ ꯂꯥꯛꯆꯅꯤ ꯇꯣꯝꯆꯧ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯍꯥꯟꯅꯗꯤ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕꯗ ꯌꯥꯝ ꯋꯥꯔꯝꯃꯤ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯈꯝꯕꯇꯣꯟ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯝꯃꯤ ꯏꯃꯥꯒꯤ ꯂꯩꯃ ꯅꯪ ꯁꯤꯕꯨ ꯅꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯤꯔꯣ ꯄꯥꯟꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯦ ꯀꯔꯝ ꯀꯥꯟꯗ ꯄꯥꯟꯒꯦ ꯍꯥꯏꯔꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯆꯥ ꯆꯥꯎꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ ꯏꯃꯥꯅ ꯑꯩꯁꯦ ꯌꯨꯝ ꯌꯥꯝ ꯄꯥꯜꯍꯟꯅꯤꯡꯉꯕꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯦ ꯍꯥꯏꯅꯣ ꯍꯣ ꯏꯃꯥꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯅꯨ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯃꯐꯝ ꯆꯥꯕ ꯈꯪꯍꯧꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯠꯇꯦ ꯏꯆꯥꯕꯨ ꯅꯨꯄꯥ ꯑꯃꯇ ꯅꯨꯡꯁꯤ ꯄꯥꯝꯃꯦꯅ ꯍꯥꯏꯔꯛꯇ꯭ꯔꯕꯣ ꯑꯁ ꯍꯥꯏꯔꯛꯏꯗ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯣ ꯄꯥꯈꯪ ꯁꯔꯤ ꯉꯥꯛꯇ ꯑꯦ ꯅꯪꯒꯤ ꯆꯍꯤꯗꯨꯗꯕꯨ ꯅꯪꯉꯣꯟꯗꯗꯤ ꯄꯥꯈꯪ ꯁꯔꯤꯅ ꯀꯣꯏꯔꯛꯇ꯭ꯔꯗꯤ ꯄꯥꯈꯪ ꯃꯆꯥꯅ ꯀꯣꯏꯔꯛꯀꯗ꯭ꯔꯣ ꯑꯁ ꯈꯪꯗꯦꯗ ꯏꯃꯥ ꯆꯍꯤꯁꯦ ꯁꯨꯝ ꯂꯤꯁꯜꯂꯛꯑꯒ ꯍꯦꯟꯅ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯅ ꯄꯥꯝꯃꯛꯑꯦ ꯑꯣꯏꯔꯣꯏꯗꯕꯗꯣ ꯉꯥꯡꯉꯛꯀꯅꯨ ꯑꯊꯨꯕꯗꯅꯦ ꯅꯪ ꯅꯨꯄꯥ ꯐꯪꯅꯅꯕ ꯍꯣꯠꯅꯧ ꯍꯣ ꯏꯃꯥꯅ ꯌꯨꯝ ꯌꯥꯝꯅ ꯄꯥꯅꯤꯡꯂꯒꯅꯅꯦ ꯃꯥꯝꯃ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯈꯝꯕꯇꯣꯟꯗꯣ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨ ꯑꯦ ꯃꯥꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯉꯥꯡꯗꯨꯕꯨ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯤꯕ ꯑꯣꯏꯒꯦ ꯑꯣꯏꯁꯅꯨ ꯀꯩꯅꯣ ꯃꯥꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯈꯤꯒꯦ ꯅꯪꯅꯦ ꯆꯥꯛ ꯊꯣꯡꯉꯝꯃꯨ ꯇꯣꯝꯆꯧ ꯈꯣꯏꯗꯁꯨ ꯆꯪꯉꯨꯒꯦ ꯏꯃꯥ ꯈꯝꯕꯇꯣꯟꯗꯣ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯆꯠꯀꯦ ꯍꯥꯏꯔꯣ ꯍꯩ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯇꯕꯗꯨꯗꯅꯦ ꯁꯤꯡꯉꯛꯑꯣ ꯍꯥꯏꯕ ꯆꯠꯀꯦ ꯇꯧꯔꯤꯕ ꯑꯁ ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯝꯃꯨ ꯉꯔꯥꯡꯗꯒꯤꯅꯦ ꯈꯝꯕꯇꯣꯟꯒꯤ ꯃꯁꯛ ꯎꯔꯛꯇ꯭ꯔꯤꯁꯦ ꯍꯩꯃ ꯀꯌꯥꯗ ꯃꯃꯥ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯈꯪꯗꯦ ꯑꯩ ꯆꯠꯂꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯈꯝꯕꯇꯣꯟ ꯈꯣꯏꯗ ꯁꯦꯟꯗꯣꯏ ꯁꯤꯡꯕ ꯆꯠꯂꯝꯃꯤ ꯂꯩꯃꯅ ꯇꯣꯝꯆꯧ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯈꯝꯕꯇꯣꯟ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤꯅ ꯍꯩꯃ ꯂꯩꯃ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯂꯩꯃ ꯍꯣꯏ ꯍꯥꯏꯔꯒ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕꯒꯤ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯏꯆꯦ ꯂꯥꯛꯑꯝꯃꯤꯔꯣ ꯂꯩꯃ ꯈꯝꯕꯇꯣꯟꯅ ꯏꯆꯦ ꯀꯧꯔꯛꯄꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯕꯦꯝꯃ ꯁꯦꯟꯗꯣꯏꯗꯣ ꯄꯤꯔꯛꯇꯕꯁꯨ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅꯅꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯄꯤꯅꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯅꯤ ꯏꯆꯦ ꯁꯦꯟꯗꯣꯏꯗꯣ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯄꯤꯅꯅꯕ ꯍꯣꯠꯅꯔꯒꯦ ꯌꯥꯅꯤꯗ ꯅꯈꯣꯏꯅ ꯂꯩꯕ ꯀꯥꯟꯗ ꯁꯤꯡꯉꯛꯑꯣ ꯑꯩꯈꯣꯏꯗꯤ ꯁꯦꯜꯗꯣ ꯁꯤꯖꯤꯟꯅꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯏꯆꯦ ꯏꯃꯥꯒ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯈꯝꯕꯇꯣꯟ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯃꯥ ꯌꯦꯡꯕ ꯂꯥꯛꯑꯒ ꯏꯃꯥꯒ ꯐꯝꯃꯝꯃꯣꯏ ꯀꯩ ꯅꯨꯄꯥꯅꯅꯦ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊꯁꯦ ꯈꯪꯗꯕ ꯃꯥꯜꯂꯤ ꯂꯩꯃ ꯅꯪꯕꯨ ꯆꯥꯛꯄꯨ ꯊꯣꯡꯉꯝꯃꯕꯣ ꯆꯥꯛꯇꯤ ꯏꯃꯥꯅ ꯊꯣꯡꯉꯝꯃꯅꯤꯌꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯃꯨꯛ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯝꯆꯧꯁꯨ ꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯆꯧꯅ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯕꯨ ꯂꯩꯃꯔꯣ ꯃꯥꯅꯤ ꯁꯦꯟꯗꯣꯏꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯠꯇꯕ ꯃꯥꯜꯂꯤ ꯁꯦꯟꯗꯣꯏꯒꯤ ꯃꯇꯥꯡꯁꯨ ꯑꯃꯠꯇ ꯄꯜꯂꯝꯗꯦ ꯑꯗꯨꯗꯤ ꯃꯥꯗꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯗ ꯅꯨꯄꯤ ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯌꯦꯡꯕ ꯂꯥꯛꯏꯖꯥꯠꯂꯣ ꯀꯔꯤ ꯋꯥꯅꯣꯗ ꯃꯄꯥꯒꯨꯝꯕꯁꯤꯕꯨ ꯑꯗꯨꯒꯨꯝꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜ ꯈꯟꯒꯅꯨ ꯅꯨꯄꯤ ꯅꯨꯡꯁꯤꯕꯗ ꯑꯉꯥꯡ ꯑꯍꯜ ꯈꯥꯏꯗꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯆꯠꯂꯨꯔꯣ ꯑꯩꯁꯨꯅꯦ ꯆꯥꯛ ꯌꯣꯝꯃꯒ ꯄꯨꯔꯛꯑꯒꯦ ꯇꯣꯝꯆꯧ ꯍꯣꯏ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯂꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯑꯁꯣꯝꯗꯅ ꯈꯝꯕꯇꯣꯟꯁꯨ ꯂꯩꯕꯥꯛ ꯂꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨ ꯌꯧꯔꯗꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯇꯣꯝꯆꯧꯁꯨ ꯌꯧꯔꯛꯂꯗꯨꯅ ꯏꯆꯥꯕꯨ ꯋꯥꯔꯕꯣ ꯋꯥꯗꯦꯗ ꯄꯥꯕꯨꯡ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ
ꯊꯕꯛꯇꯤ ꯅꯨꯡꯇꯤꯒꯤ ꯁꯨꯏ ꯑꯗꯨꯕꯨ ꯏꯅꯥꯛꯇꯤ ꯁꯨꯡꯈꯨꯟ ꯈꯨꯟꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯄꯥꯕꯨꯡ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤ ꯁꯤꯡꯕꯕꯨ ꯂꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯄꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯒꯗꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯃꯤꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯡ ꯑꯁꯤꯕꯨ ꯁꯤꯡꯕꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯁꯤꯡꯕ ꯉꯝꯂꯣꯏꯗꯣꯏꯅꯣ ꯅꯆꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯁꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯐꯔꯦ ꯐꯔꯦ ꯊꯕꯛ ꯁꯨꯕ ꯍꯧꯔꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯧꯕꯨ ꯂꯥꯛꯑꯅꯤ ꯑꯁꯣꯝꯗꯅ ꯂꯩꯕꯥꯛ ꯂꯩꯅ ꯃꯆꯥꯅꯨꯄꯤꯗ ꯀꯗꯥꯏ ꯁꯦꯟꯗꯣꯏ ꯄꯤꯔꯛꯑꯕꯣ ꯄꯤꯔꯛꯇꯦꯗ ꯃꯈꯣꯏꯁꯨ ꯍꯦꯃꯜꯂꯕꯅꯤ ꯃꯤꯒꯤ ꯁꯦꯜ ꯄꯨꯅꯤ ꯈꯪꯂꯕꯗꯤ ꯁꯤꯡꯕꯁꯨ ꯈꯪꯒꯗꯕꯅꯤ ꯑꯁ ꯏꯃꯥ ꯃꯤꯁꯨ ꯂꯩꯇꯕꯩ ꯑꯣꯏꯔꯝꯅꯤꯌꯦ ꯅꯪꯁꯨ ꯑꯇꯣꯞꯄ ꯃꯤꯅ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯕꯗꯤ ꯁꯥꯎꯔꯝꯒꯅꯤ ꯃꯈꯣꯏ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤꯅꯦ ꯑꯗꯣ ꯑꯩ ꯂꯧꯕꯨꯛ ꯆꯠꯂꯨꯒꯦ ꯃꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯝꯃꯅꯤ ꯏꯃꯥ ꯑꯩꯁꯨ ꯆꯠꯀꯦ ꯆꯠꯂꯅꯨ ꯌꯥꯔꯦ ꯏꯃꯥ ꯆꯠꯂꯒꯦ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯑꯁ ꯏꯃꯥ ꯑꯩꯁꯨ ꯆꯠꯀꯦ ꯉꯥꯏꯔꯝꯃꯨ ꯑꯩ ꯆꯥꯛ ꯆꯥꯔꯛꯈꯤꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯂꯩꯃꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯂꯩꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯈꯝꯕꯇꯣꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯉꯥꯎꯔꯦꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯃꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯧꯕꯨꯛꯇ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯕꯦꯝꯃ ꯂꯩꯃ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯅꯦ ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ ꯍꯣꯏ ꯂꯣꯏꯔꯦ ꯏꯃꯥ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯊꯣꯔꯛꯂꯝꯃꯤ ꯑꯦ ꯂꯧꯕꯨꯛꯇ ꯆꯠꯀꯗꯕꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯗꯨꯅ ꯃꯔꯝ ꯂꯩ ꯏꯃꯥꯅ ꯈꯪꯉꯣꯏ ꯍꯣ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯈꯪꯉꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯀꯩꯅꯣ ꯏꯃꯥꯅ ꯑꯣꯏꯔꯣꯏꯗꯕ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯈꯝꯕꯇꯣꯟꯗꯣ ꯑꯩꯉꯣꯟꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ ꯐꯔꯦꯅꯦ ꯃꯥꯅꯕꯨ ꯏꯆꯥꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯅꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯔꯗꯤ ꯄꯥꯝꯕꯤꯗ꯭ꯔꯒꯅ ꯅꯝꯂꯩ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯏꯃꯥ ꯆꯠꯁꯤꯜꯂꯛꯑꯣ ꯅꯃꯥꯛ ꯅꯨꯄꯥꯗꯣ ꯃꯁꯛ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯩꯃ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯈꯝꯕꯇꯣꯟ ꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯏꯄꯥꯒꯤ ꯈꯝꯕꯇꯣꯟ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯅꯃꯥꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯂꯥꯝꯗ꯭ꯔꯤꯗ ꯄꯥꯕꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯩꯕꯥꯛ ꯂꯩꯒ ꯂꯩꯃꯒꯁꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯅꯈꯣꯏꯕꯨ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯔ ꯀꯨꯏꯔꯦ ꯏꯆꯦ ꯆꯥꯛꯇꯤ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇ꯭ꯔꯤ ꯑꯁꯪꯕꯤꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯄꯨꯔꯛꯇ꯭ꯔꯤ ꯑꯣ ꯑꯗꯣ ꯊꯕꯛꯁꯦ ꯉꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯀꯣ ꯍꯌꯦꯡꯗꯤ ꯑꯅꯧꯕ ꯊꯕꯛ ꯑꯃꯃꯨꯛ ꯍꯧꯅꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯆꯦ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯂꯩꯃ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯈꯝꯕꯇꯣꯟꯗ ꯌꯦꯡꯂꯝꯃꯤ ꯈꯝꯕꯇꯣꯟꯗꯤ ꯂꯩꯃꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯂꯩꯃ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯁꯤꯒꯤ ꯑꯥꯔꯊꯁꯦ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯁꯪꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯌꯣꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯅꯃꯥ ꯂꯥꯛꯑꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯑꯁꯤ ꯑꯗꯨꯒꯅꯦ ꯊꯕꯛ ꯁꯨꯔꯁꯤ ꯄꯥꯕꯨꯡꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯦ ꯆꯥꯛꯇꯣ ꯍꯥꯟꯅ ꯐꯖꯅ ꯆꯥꯔꯨꯔꯣ ꯑꯗꯨꯒ ꯊꯕꯛꯇꯣ ꯁꯨꯔꯣ ꯄꯥꯕꯨꯡ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤ ꯀꯣꯟꯅ ꯂꯥꯝꯃꯀꯥꯟꯗ ꯆꯥꯔꯒꯦ ꯑꯗꯨꯅ ꯄꯥꯕꯨꯡ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯄꯥꯕꯨꯡ ꯍꯥꯟꯅ ꯆꯥꯔꯝꯃꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯁꯪꯕꯤꯅ ꯍꯩꯃꯥ ꯅꯆꯥꯅꯨꯄꯥꯗꯤ ꯃꯥꯗꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯔꯒꯦ ꯑꯣ ꯑꯗꯨꯗꯤ ꯃꯥꯏ ꯁꯔꯨꯛ ꯈꯥꯛꯄꯤꯔꯒꯦ ꯈꯥꯛꯄꯤꯔꯣ ꯑꯁꯣꯝꯗꯅ ꯈꯝꯕꯇꯣꯟ ꯆꯥꯛ ꯆꯥꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯃꯆꯥꯅꯨꯄꯤꯗ ꯂꯩꯃ ꯅꯨꯡꯁꯥ ꯁꯥꯔꯦ ꯅꯅꯦ ꯑꯁꯪꯕꯤ ꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯣꯊꯥꯔꯨꯔꯁꯤ ꯏꯃꯥ ꯑꯣꯏꯅ ꯆꯠꯂꯒ ꯄꯣꯊꯥꯎꯔꯣ ꯑꯩꯁꯦ ꯁꯨꯝ ꯂꯩꯒꯦ ꯍꯣꯏꯗ ꯅꯪꯕꯨꯗꯤ ꯅꯨꯡꯁꯥ ꯁꯥꯕꯒ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩꯅ ꯑꯁꯪꯕꯤꯒ ꯇꯣꯝꯆꯧꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯃꯃꯥ ꯂꯩꯕꯥꯛ ꯂꯩꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯃꯅ ꯃꯇꯣꯝꯇ ꯍꯩꯁ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯍꯧꯔꯒꯦ ꯊꯃꯣꯏꯁꯤꯗ ꯊꯝꯕꯁꯤ ꯋꯥꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯈꯝꯕꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯝꯕꯇꯣꯟ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯒ ꯑꯝꯇ ꯈꯟꯗ꯭ꯔꯤꯗ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯈꯝꯕꯇꯣꯟ ꯉꯛꯅ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯏꯆꯦ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯏꯆꯦꯒ ꯑꯩꯒꯗꯤ ꯆꯍꯤꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯒ ꯏꯆꯦꯒꯗꯤ ꯆꯥꯟꯅꯗꯦ ꯑꯗꯨꯅ ꯏꯆꯦꯒ ꯆꯥꯟꯅꯖꯕ ꯑꯃ ꯊꯤꯌꯨ ꯈꯝꯕꯇꯣꯟ ꯅꯨꯡꯁꯤꯅꯕꯗ ꯑꯉꯥꯡ ꯑꯍꯜ ꯈꯥꯏꯗꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯏꯀꯥꯏꯕ ꯄꯨꯡꯕ ꯊꯥꯗꯣꯛꯂꯒ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯁꯤ ꯏꯆꯦ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯅꯪꯁꯦ ꯏꯆꯦꯒꯨꯝꯅ ꯈꯜꯂꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟ
ꯃꯃꯥ ꯃꯄꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯂꯩꯃ ꯏꯀꯥꯏꯕꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯑꯁꯪꯕꯤꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯥ ꯋꯥꯔꯝꯃꯅꯤ, ꯆꯥꯛꯁꯦ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯔꯣ꯫ ꯍꯣꯏ ꯃꯥ꯫ ꯀꯩꯅꯣ ꯅꯆꯦ ꯂꯩꯃꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯃꯥꯕꯨ ꯋꯥꯗꯕ ꯖꯥꯠꯂꯣ? ꯈꯝꯕꯇꯣꯟ ꯋꯥ ꯀꯩꯁꯨ ꯉꯥꯡꯗꯅ ꯂꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯂꯩꯃꯗꯤ ꯈꯝꯕꯇꯣꯟꯅ ꯌꯥꯔꯛꯇꯕꯗꯨꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯃꯃꯥ ꯂꯩꯕꯥꯛꯂꯩꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯌꯨꯝꯗ ꯍꯟꯕꯗꯨꯗ ꯂꯩꯕꯥꯛꯂꯩꯅ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯌꯨꯝꯗꯒ ꯍꯟꯒꯦ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯍꯦꯛꯇ ꯍꯟꯈ꯭ꯔꯤꯁꯤꯅ? ꯋꯥꯃꯟꯕꯒꯤ ꯆꯠꯄꯁꯨ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯗꯨ ꯏꯆꯦ ꯈꯨꯠꯁꯨꯃꯟꯗꯣ ꯌꯥꯔꯒꯗꯤ ꯉꯁꯤ ꯄꯤꯕꯤꯔꯣ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯄꯤꯕꯤꯔꯒꯦ꯫ ꯑꯗꯣ ꯁꯦꯟꯗꯣꯏꯗꯨꯁꯨ ꯈꯨꯠꯁꯨꯃꯟꯁꯤꯗꯒꯤ ꯀꯛꯑꯒꯦꯀꯣ꯫ ꯀꯛꯈ꯭ꯔꯣ ꯏꯆꯦ꯫ ꯑꯗꯨꯗꯤꯅꯦ ꯁꯦꯜꯁꯦ ꯄꯤꯔꯝꯃꯒꯦ, ꯉꯁꯤꯗꯤꯅꯦ ꯌꯨꯝꯗ ꯉꯟꯅ ꯍꯟꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯂꯩꯗꯨ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯇꯣꯝꯆꯧꯗ ꯄꯤꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯕꯥꯛꯂꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯪꯕꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯁꯨ ꯂꯩꯍꯧꯗ꯭ꯔꯦ, ꯃꯗꯨꯒꯤ ꯁꯦꯜ ꯑꯗꯨꯅ ꯆꯦꯡ ꯂꯩꯅꯅꯕ ꯀꯣꯟꯅꯒꯗ꯭ꯔꯥ? ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤ, ꯀꯣꯟꯅꯅꯕ ꯇꯧꯔꯁꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯤꯒꯤ ꯁꯦꯜ ꯇꯣꯜꯂꯕꯅꯤꯅ꯫ ꯈꯝꯕꯇꯣꯟ ꯋꯥ ꯀꯩꯁꯨ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯕꯥꯛꯂꯩꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯂꯩꯃꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯃꯥꯒꯤ ꯂꯩꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯗꯨꯕꯣ? ꯂꯩꯃ ꯃꯃꯥꯅ ꯍꯪꯕꯗꯨ ꯀꯩꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛꯇꯤ ꯂꯩꯃ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ, ꯄꯨꯟꯁꯤꯗ ꯉꯁꯤꯃꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ꯫ ꯍꯩꯃꯥ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯀꯅꯥꯅ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯂꯩꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯏꯃꯥ, ꯉꯁꯥꯏꯗꯣ ꯈꯝꯕꯇꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯎꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯔꯛꯇꯦ꯫ ꯅꯁꯥꯒ ꯆꯥꯟꯅꯕ ꯅꯨꯄꯥ ꯊꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯃꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗ꯭ꯔꯣ? ꯌꯦꯡꯉꯨꯅꯦ, ꯅꯪꯅ ꯅꯌꯨꯝ ꯉꯟꯅ ꯄꯥꯜꯂꯝꯂꯕꯗꯤ ꯈꯝꯕꯇꯣꯟꯁꯦ ꯅꯪꯅ ꯄꯣꯛꯄ ꯌꯥꯔꯕꯅꯤ꯫ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥꯁꯨ, ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ꯫ ꯂꯩꯕꯥꯛꯂꯩ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯈꯝꯕꯇꯣꯟ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯃ ꯈꯝꯕꯇꯣꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯅꯨꯡꯁా ꯁꯥꯏ ꯍꯥꯏꯗꯨꯅ ꯎꯔꯨꯝ ꯑꯃꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯗꯨꯅ ꯅꯪꯕꯨ ꯀꯔꯤ ꯂꯩꯅ ꯁꯥꯔꯛꯄꯅꯣ? ꯑꯁꯨꯛ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯍꯥ ꯃꯈꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ, ꯅꯁꯛꯇꯨ ꯌꯦꯡꯗꯦ ꯆꯠꯈ꯭ꯔꯣ꯫ ꯂꯩꯃ ꯈꯝꯕꯇꯣꯟꯅ ꯆꯩꯔꯛꯄꯗꯨꯗ ꯀꯞꯂꯒ ꯃꯌꯨꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯀꯟꯅ ꯂꯥꯎꯕꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯑꯗꯨꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯈꯝꯕꯇꯣꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯂꯩꯃꯅ ꯀꯞꯂꯒ ꯆꯠꯈ꯭ꯔꯤꯁꯤꯅ? ꯏꯃꯥ, ꯍꯌꯦꯡꯗꯒꯤ ꯏꯅꯦ ꯂꯩꯕꯥꯛꯂꯩꯈꯣꯏꯒꯤ ꯂꯧꯁꯤꯗ ꯊꯕꯛ ꯁꯨꯕ ꯑꯩ ꯂꯥꯛꯑꯔꯣꯏ꯫ ꯀꯩꯗꯧꯔꯒꯦ? ꯃꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ, ꯑꯩꯅꯗꯤ ꯏꯆꯦꯒꯨꯝꯅ ꯈꯜꯂꯒ ꯑꯗꯨꯒ ꯃꯥꯗꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯃꯄꯥꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ, ꯏꯆꯥꯅ ꯄꯥꯈꯪ ꯐꯥꯔꯨꯕꯒꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯀꯣꯛ ꯌꯥꯔꯣ ꯀꯩꯅꯣ, ꯅꯨꯄꯤꯁꯤ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯁꯦꯜ ꯍꯥꯏꯔ ꯄꯥꯏꯔꯤ, ꯆꯍꯤꯗꯕꯨ ꯌꯥꯝꯃꯤ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯁ, ꯅꯨꯄꯤꯁꯦ ꯄꯥꯕꯨꯡ ꯑꯣꯏꯅ ꯍꯦꯛ ꯂꯧꯔꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯁꯪꯕꯤꯅ ꯈꯝꯕꯇꯣꯟ, ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ? ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯈꯤꯁꯤꯅꯦ꯫ ꯈꯝꯕꯇꯣꯟ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯆꯧꯗ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯝꯃꯅꯤꯅꯦ, ꯅꯆꯥꯅꯨꯄꯥꯅ ꯁꯨꯒꯗꯕ ꯊꯕꯛ ꯁꯔꯨꯛꯁꯤꯡ ꯑꯗꯨꯁꯨ ꯅꯪꯅ ꯂꯣꯏꯅ ꯁꯨꯗꯣꯏꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗ꯭ꯔꯣ? ꯅꯨꯄꯤꯗꯣ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ, ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏ, ꯁꯦꯟꯗꯣꯏꯁꯨ ꯆꯥꯏ, ꯆꯍꯤꯗꯕꯨ ꯏꯆꯥ ꯅꯨꯄꯥꯒ ꯆꯥꯟꯅꯗꯕꯩ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨ ꯂꯧꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯔꯣꯏ, ꯆꯥꯕ ꯊꯛꯄꯁꯨ ꯋꯥꯠꯂꯔꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯦꯜ ꯇꯣꯟꯕꯗꯨꯁꯨ ꯁꯤꯡꯉꯔꯣꯏ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ, ꯑꯗꯨꯗ ꯆꯍꯤꯗꯣ ꯈꯦꯠꯅꯃꯟꯈ꯭ꯔꯦ꯫ ꯑꯁ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ, ꯅꯨꯄꯤ ꯑꯍꯜꯅ ꯅꯨꯄꯥ ꯑꯉꯥꯡꯗ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯃꯤꯅ ꯍꯥꯏꯅꯕꯗꯥꯏꯅꯦ, ꯅꯨꯄꯤ ꯑꯍꯜ ꯂꯧꯔꯗꯤ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯅ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯊꯦꯝꯗꯨꯅ ꯌꯦꯡꯉꯁꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯃꯅ ꯀꯞꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥ ꯂꯩꯕꯥꯛꯂꯩꯅ ꯏꯃꯥꯒꯤ ꯂꯩꯃ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯏꯃꯥ, ꯅꯨꯄꯤ ꯑꯍꯟꯅ ꯅꯨꯄꯥ ꯑꯉꯥꯡꯗ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯭ꯔꯣ? ꯍꯥꯏꯌꯨ, ꯑꯩ ꯈꯨꯜꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕꯔꯕ? ꯑꯣ, ꯅꯪꯒꯤ ꯈꯝꯕꯇꯣꯟꯒꯤ ꯃꯔꯝꯗ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪꯅ ꯀꯞꯄꯤꯁꯦ꯫ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ, ꯀꯥꯟꯅꯔꯣꯏ, ꯅꯪꯒ ꯆꯍꯤ ꯆꯥꯟꯅꯕ ꯅꯨꯄꯥ ꯊꯤꯌꯨ ꯍꯥꯏꯗꯅ꯫ ꯏꯃꯥ,
ꯅꯪ ꯌꯥꯝ ꯐꯠꯇꯦ ꯅꯆꯥꯒꯤ ꯃꯇꯦꯡ ꯀꯩꯁꯨ ꯄꯥꯡꯗꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯂꯩꯃ ꯈꯝꯕꯇꯣꯟꯒꯤ ꯋꯥꯈꯜꯗ ꯆꯥꯕ ꯊꯛꯇꯕ ꯃꯈꯩ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯥꯏꯕꯗ ꯂꯥꯌꯦꯡꯂꯕꯁꯨ ꯐꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯃꯥꯏꯕꯅ ꯕꯦꯃꯥ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯐꯅ ꯂꯥꯌꯦꯡꯂꯕꯁꯨ ꯐꯕ ꯉꯝꯂꯣꯏ ꯃꯥꯒꯤꯁꯦ ꯋꯥꯈꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥꯒꯤ ꯂꯩꯃ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯁꯤꯕ ꯇꯥꯔꯦ ꯁꯦ ꯆꯥꯛꯁꯤ ꯆꯥꯅꯅꯕ ꯇꯧꯁꯤ ꯂꯩꯃ ꯆꯥꯗ ꯊꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗꯅ ꯆꯥꯛ ꯑꯗꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯨꯡꯂꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯏꯃꯥꯒꯤ ꯂꯩꯃ ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯆꯔꯥ ꯍꯦꯜꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯁꯤꯔꯒꯦ ꯍꯥꯏꯔꯤꯔꯣ ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯃꯥ ꯏꯀꯥꯏꯕ ꯊꯥꯗꯣꯛꯑꯒꯦ ꯍꯧꯖꯤꯛꯃꯛ ꯑꯁꯪꯕꯤ ꯈꯣꯏꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯈꯝꯕꯇꯣꯟꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯨꯔꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯏꯀꯥꯏ ꯏꯀꯥꯏ ꯑꯁꯪꯕꯤ ꯈꯣꯏꯗ ꯆꯠꯂꯝꯃꯤ ꯑꯁꯣꯝꯗ ꯑꯁꯪꯕꯤ ꯃꯆꯥꯅꯨꯄꯥꯗ ꯏꯃꯥꯒꯤ ꯈꯝꯕꯇꯣꯟ ꯂꯩꯃꯗꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯆꯔꯥ ꯍꯦꯟꯕ ꯀꯨꯏꯔꯦ ꯍꯥꯏ ꯃꯥꯗꯨ ꯅꯥꯗꯨꯅ ꯑꯃꯥꯏꯕꯅ ꯂꯥꯌꯦꯡꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒꯤꯅꯤꯅꯦ ꯍꯟꯗꯛꯇꯤ ꯂꯧꯕꯨꯛꯇ ꯂꯥꯛꯄ ꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯈꯜꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯁꯥꯗꯣ ꯌꯥꯔꯝꯃꯔꯣꯏ ꯍꯣꯏ ꯃꯁꯥꯗꯣ ꯏꯁꯣꯟ ꯁꯣꯜꯂꯒ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯈꯝꯕꯇꯣꯟꯁꯨ ꯃꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯤ ꯀꯩꯁꯨ ꯉꯥꯡꯂꯝꯗꯦ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛ ꯂꯩꯁꯨ ꯑꯁꯪꯕꯤ ꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩ ꯂꯥꯛꯄꯗꯨꯗ ꯑꯁꯪꯕꯤꯅ ꯏꯆꯦ ꯆꯪꯕꯤꯔꯛꯎ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ ꯂꯩꯕꯥꯛ ꯂꯩ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯝꯕꯇꯣꯟꯗ ꯈꯝꯕꯇꯣꯟ ꯏꯆꯥꯅꯨꯄꯤꯗꯣ ꯆꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯂꯥꯛꯇꯨꯅ ꯑꯃꯨꯛꯇ ꯊꯦꯝꯕꯤꯌꯨ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯏꯅꯦ ꯇꯧꯍꯩꯗꯤ ꯍꯧꯒꯠꯄꯤꯌꯨ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯃ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯂꯩꯃꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟꯅ ꯏꯆꯦ ꯂꯩꯃ ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟꯅ ꯉꯁꯥꯏ ꯂꯩꯕꯥꯛ ꯂꯩꯅ ꯊꯝꯂꯝꯕ ꯆꯥꯛ ꯑꯗꯨ ꯂꯩꯃꯗ ꯏꯟꯕꯤꯔꯝꯃꯤ ꯁꯦ ꯆꯥꯛꯁꯤ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨ ꯅꯁꯥ ꯀꯟꯅꯅꯕ ꯅꯪꯅ ꯅꯥꯕ ꯍꯦꯛ ꯐꯔꯛꯄꯒ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯣꯏꯅꯤ ꯂꯩꯃ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯂꯩꯃꯕꯨ ꯅꯨꯡꯇꯤꯒꯤ ꯁꯦꯟꯅꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯅꯥꯕ ꯐꯔꯝꯃꯤ ꯂꯩꯃꯅ ꯈꯝꯕꯇꯣꯟ ꯅꯪ ꯑꯩ ꯁꯦꯟꯅꯕꯗ ꯋꯥꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯥꯕꯁꯨ ꯐꯔꯕꯅꯤ나 ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯛꯑꯅꯨ ꯑꯩꯕꯨ ꯅꯅꯥꯛꯇ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯅ ꯉꯥꯡꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯧꯔꯤꯕꯣ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯑꯁꯦꯡꯕꯒꯤ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯅꯪꯅ ꯊꯥꯖꯅꯕ ꯑꯩ ꯀꯩ ꯇꯧ ꯍꯥꯏꯅꯣ ꯐꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯦ ꯃꯊꯪ ꯆꯍꯤꯗ ꯍꯣꯡꯉꯁꯦ ꯑꯁ ꯑꯗꯨꯗꯤ ꯀꯨꯏꯃꯜꯂꯦ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯂꯨꯍꯣꯡꯅꯕ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ ꯍꯟꯗꯛ ꯁꯦꯜ ꯀꯟꯅ ꯇꯥꯜꯂꯒ ꯃꯊꯪ ꯆꯍꯤꯗ ꯍꯣꯡꯉꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯂꯩꯁꯤꯗꯤ ꯀꯩꯝꯇ ꯋꯥꯒꯅꯨ ꯑꯩꯅ ꯁꯦꯟꯗꯣꯏ ꯆꯥꯔꯤꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏ ꯄꯨꯊꯣꯛꯀꯅꯤ ꯑꯁ ꯏꯀꯥꯏꯗ ꯃꯤꯅ ꯀꯩ ꯍꯥꯏꯅꯈꯤꯗꯣꯏꯅꯣ ꯏꯁ ꯀꯩꯒꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯁꯤꯗꯕꯣ ꯈꯪꯗꯦ ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯣ ꯊꯥꯔꯛꯑꯣ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡꯃꯛ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯊꯥꯔꯛꯑꯒꯦ ꯊꯥꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯒꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯝꯕꯇꯣꯟꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯃꯃꯥ ꯑꯁꯪꯕꯤꯅ ꯏꯃꯥꯒꯤ ꯈꯝꯕꯇꯣꯟ ꯂꯩꯃꯗꯨꯕꯨ ꯅꯥꯕ ꯐꯔꯕ꯭ꯔꯣ ꯐꯔꯦ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯍꯌꯦꯡꯗꯣ ꯃꯣꯏꯗ ꯆꯠꯂꯒ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕꯤꯔꯨꯔꯣ ꯍꯥ ꯅꯪꯕꯨ ꯅꯪꯒ ꯆꯥꯟꯅꯗꯦ ꯏꯆꯦꯒꯨꯝꯅ ꯈꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯑꯁ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ ꯏꯃꯥꯁꯤꯗꯤ ꯆꯠꯂꯣ ꯃꯄꯥ ꯇꯣꯝꯆꯧꯅ ꯑꯃꯨꯛ ꯐꯔꯦꯅꯦ ꯆꯠꯂꯨꯔꯒꯦꯅꯦ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯌꯥꯝꯅ ꯆꯪꯒꯗꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯗꯤ ꯁꯦꯜꯁꯨ ꯑꯝꯇ ꯂꯩꯇꯦ ꯄꯥꯕꯨꯡ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯃꯛ ꯅꯃꯥꯒ ꯁꯣꯏꯗꯅ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯪꯕꯤꯒ ꯇꯣꯝꯆꯧꯒꯗꯣ ꯂꯩꯕꯥꯛ ꯂꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯍꯣ ꯑꯩꯒꯤꯗꯤꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯥꯅꯨꯄꯤꯅꯕꯨ ꯌꯥꯔꯕꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯍꯣꯡꯅꯅꯕ ꯇꯧꯁꯤ ꯑꯗꯨꯒꯅꯦ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯀꯩꯝꯇ ꯋꯥꯒꯅꯨ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯁꯨ ꯁꯦꯡꯉꯛꯑꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦꯈꯣꯏꯒꯤ ꯂꯃꯟ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯀꯔꯤꯒꯤ ꯂꯃꯟꯅꯣꯗ
ꯑꯁꯨꯝꯅ ꯂꯩꯃꯒ ꯈꯝꯕꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯈꯤꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯂꯩꯔꯨꯁꯦ꯫ ꯑꯁ ꯇꯜꯂꯤꯗ ꯏꯆꯦ꯫ ꯑꯦ ꯏꯆꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯦ ꯀꯧꯅꯨ, ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯝꯅꯤ꯫ ꯍꯣꯏꯗ, ꯑꯩꯁꯨ ꯀꯥꯎꯔꯨꯕꯅꯤ꯫ ꯑꯗꯣ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯏꯃꯥꯒ ꯑꯣꯏꯅ ꯆꯠꯂꯣ, ꯑꯩꯗꯤ ꯏꯀꯥꯏꯖꯩ꯫ ꯑꯦ ꯀꯩꯒꯤ ꯏꯀꯥꯏꯔꯤꯕ? ꯃꯤꯅ ꯑꯩꯕꯨ ꯎꯔꯒ ꯌꯥꯝ ꯉꯥꯡꯅꯩ, ꯑꯗꯨꯒ ꯂꯛꯁꯨ ꯌꯥꯝ ꯂꯛꯅꯩ꯫ ꯃꯈꯣꯏꯗꯤ ꯅꯪꯉꯣꯟꯗ ꯀꯩꯒꯤ ꯂꯛꯅꯔꯤꯕ? ꯑꯣ ꯑꯩꯅ ꯅꯪ ꯂꯧꯒꯗꯕꯁꯦ ꯅꯪꯒꯤ ꯁꯦꯜ ꯄꯥꯝꯕꯒꯤ ꯂꯧꯔꯤꯅꯤ, ꯑꯗꯨꯒ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯅꯁꯨ ꯂꯛꯅꯩ꯫ ꯑꯣ ꯃꯊꯧ ꯂꯩꯇꯕꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯈꯣꯏꯗꯣ ꯀꯂꯛꯇꯨꯅ ꯍꯥꯏꯅꯤ꯫ ꯆꯠꯁꯤꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯃꯒ ꯈꯝꯕꯇꯣꯟꯒꯒꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯂꯩꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒꯤ ꯅꯨꯄꯥ ꯈꯝꯕꯇꯣꯟ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯀꯩꯁꯨ ꯏꯀꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯂꯝꯗꯕ ꯑꯁꯪꯕꯤꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯂꯥꯛꯄꯗꯒꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫